Ukrul District Hospital gi Doctor amasung nursing thabak kadabana Mahut Shinba Singna Hospital ase chalaiduna leiramle haina People's United Youth Alliance Puya gi General Longjam Abote mitaina nungnangba phongdorakli Puya amasung Foothills Naga Coordinating Committee FNCC na ngasi chatakiba yingsin khongchat amaga mari leinana wafum ase mahakna phongdokibane Longjam Abote mitaina makatan hai Puya na lenga ki PHC dagi hauraga layingsang singi staff infrastructure amade building gi oiriba fibam yengshinba chatpagi saruga mo oiringasi FNCC ga khutsamnadna Ukrul District Hospital ge fibam yengshinbada hospital asida nurse kuntra leifam thokpada tara khak leiramba thengnaki nurse tara asigi manungda ayambana masa laktana lekai gi mi neklaga mahut puhanba oiramki Hospital asida posting taba Dr. Su Mahut Thadok laga leiramba thengnare Hospital asida leiba ultrasound machine ase miron be nupidagi henna yengba yade haiduna cheyol amagi manungda akaknaba numit Kharakak yengduna leiramle Hospital asikhak natna Ukrul District CT scan machine leitabana CT scan gate tangai fadaba lakpada Imphal da chatpa tabana kalhoba yaba anaba kaya Khangu thakta punshi longkiba yaukhrei Artificial Intelligence ke chawkhatlaba matam masida Manipuri ge analayang ge lamdade yengshinbinaba leitabana nunggi jukta leibaga pangkhak oirei Miyamna ana layenggi phangpham thokpa hak phanghandaba ase marilinaba singna tumina leishinba chumloi haina su mahakna makhatana phongdorakli Ukrul haiba district sida city scale ama bahu leitaba haibadi lanai clinic ki werju natragana koi government gi oitarju district hospital adaidi atopa mafam singda city scale leitaba na moram kana imphal tana pubada lambi da khudong thiba thokpa misi mina thokpagi sang do doki matik masim heli aduna city scale ama pibi batara gani mafam masida thawai ge ama kanbada mateng oigani haibagi miyam gi pawdam bisni akoina hangjarubada thamjareise do puyana mathang ase thamjaning badi aikoina tapaki mafam thada कोई सत्ता सिंह कोई सत्पद मधुदगी हेन साथीब लेना उखुल की डिस्ट्रिक्ट हॉस्पिटल नारमीबसे अदुना मरी लेनबसिंगना ताना ताना खंजनदना लेथोपगी महुत्ता नखोइना तोइबो सर्विस दो मियांगी नि खल कांदा अचुंबा असेंबा थमोइसिंबा सर्विस तो पीबीयू सुमी अखोइगे मणिपुरदा हेल्थ केयर की दमकता लेइबा सर्विस पीबा मयाम सिंगसी अवार्ड पाना तिक खल्ली मेन पावर वाले हजे खमि तो गुदु अरेबा मेन पावर सिंसे मथौ निथिना थमोइ सेंगना तौहन मम संग हाइबगी पावदम दुनी अखोइना मियाना मियाम द थुंजंग नि बसे